Hi, from Jari Mambu. Now we see the vlog se like from the dagi oina haure. Do koi no majing mitse Ibudhou Khuramba bako Ibudhou Khuramba like sangni koi maning the lady base. Ado koi sida Sunday kudingi no majing mit kudingi thong ha ga like Khuramba hairuk kat ngambado katchay bako. Ado ngasi the vlog se dagi oina haura gyana. Ado ay hujik like from balwar banina cha dagi breakfast ama tong na bagi hujik taurani. Do me am jing minarasi matang. Sakse yung ma'am. Tapos ato ay sila ay breakfast ato ay manong daw pamaga jala agay mapana yam langi sila sasara ay pamaga. Masidi henjang hauduri kubi chikai ba yauduri. Wah, yung ma'am ngasigi henjang sidi tharoi thong mani hey may ni ngasidi. Mayam tharoi se kakpada yam kui changi aduna tombana ai mateng pangbire akhoi ani punna hujik phajana kakthatlani yang na thengrani antradi tharoi se sengna chamba loire mayam masa se chit nan bani yeune tu uraba hujik ai phajana thongna bai tawrani birchandra su laktoini aduna akhoi chamina doini laphu irondore Chinggi laphu haubaga white truck maru tingbaga tunga morok yang hektok paga pamunda chongba budi ma chonga kane ba mayam ande loi marang jingdo loi le hore tai loi sure ado ai awa phadigom je khara wat le ba ko re mapum hap toin awa phadigom kha thatke ai nuai da yumda thajaba gaise abu thai de chare mayam laphu ametpa loire as yongne hawdo mandra hojik tharoi amuk taurasi paw matum ni mayam to se hojik si hapaga thong doi ni tharoi se mayam sini ngasi gi tharoi thongbagi machal marang mayam se wa til hau leire Sawa padigom yung day hekpani alu leire sing nga matum ani mahapani ako yung ites pata ko sang yung ne yanam yung dagi sanam nga moroka wah mamai lagi tharoi mamai lokok na ba special guest amma kauraga mamai lokok ali Azim processing jadi akhoi patung taba dum ling kami nasi yang hai roge Kalian coba doain tahu saya. Simbang sih. Mayam hojik tharoi se kamthok pa loire cooker da aduga khangjau si da thau amta hap ta bida sida hana ngaure bako aje mana pok laur pakanda oina dum taurani adai de amka mu khang se thau hairaga se maroi marang ga kra se loina hapchalle adu kanda hojik amuk tharoi ngasai gi ngauraga thamibado adu amuk hapchan doini Sidi yam handre aina photo thambado ani khak amu hapchalle aduga jira thadarani maroi marang machu thadarani aduga morok aidi morok ki dongda di khar sara hawina aduna akang baga atek paga do phajana mix tawraga adu happe aduga mai hapchallaga phajana kuina sawhalle aduga dum mulle mem loire hujik tharoi thongba awa phadigo mun thakchallage Kanana loli no iromba sa pabung na ra. Hawbra. Am pabung ga mama ga hana pijat hoe kaino bo khoi di somda mukbang su tawdoini tharoi challenge tawdoini na. Si horen keno tawna ba challenge tawraga apoba mi na sigi morok se kai da ba chen noi na tadi sik toi se aina di ngam dei le am Na sa na phin ko. Han brown gi mukbang loi gra matungda challenge loi gra matungda hoji hoi simple normal mukbang anyang tawrage hina chak yauna mu charage mahaudi thin leiramme duna chak se khara yam puthore changani khangaba potse machida yawsina Chinggi laphu irombani mangal hape adugi
ꯌꯣꯡꯆꯥꯛꯁꯨ ꯍꯥꯞꯄꯦ ꯊꯕꯤꯁꯤ ꯆꯤꯛꯅꯕꯒꯤ ꯍꯧꯔꯁꯤ ꯃꯌꯥꯝ ꯗꯣꯏꯗꯤ Hi ma'am akhoi chaba thakpa se part ani thokna khaidoibako Birchandragi channel da su ama leirani hapa ani magi duna simple chak chabagi do ado oina hapa ani duga aigi channel dana mathangi vlog ta akhoi ahum je pullaga tharoi gi challenge tawebako minute mari gi manungda kanana khwai am chaba ngamge aina yam sathina nungai mayam aduido aduga mukbang chaba su phajan nungai bani aduna Birchandragi magi channel YouTube channel da thangalakani magi Beers Diary aina leibane ba khangbra mai channel do ado ai description box ta so hapcharamge myam na check tawbiro aduga magi subscriber myam bani ado myam ma chaga subscribe tawsan biro support tawmina se khoi myam aduga myam ngasi gi video se matang se loisan jarage myam na nungai bi ba taraga di like share and subscribe tawbiro mo aduga akoi gi tharoi gi challenge ki video do soi da bi yengadabani ko adudi please myam phada yeng bi nungai ba loi myam se har ga matang se loisan jarage bye bye good night